Popular government leading Tongan from the IDP Sinalaina Nabayum Saba Horambado President's rule Lakipati Lepogum Tore Hina former Minister and Biren of Fondore, Uripo open Balupa Musukuripo open Manipur opening the Sintra in Fal West Langoling to Laibunda, Lamboy Konang Kong, Amazon, Lango Lima Colenda, Hangwa Relief Camp Lady B, IDP Ningol Siwasakobi Tom Gamari Lane of Fondokibani, Tom Ningol Sakobi Tom Aduda Relief Camp Anisida Sangapam Lori Biningol Satruk Lom Yaki, Tormada Birena Makataradana. Langak lagi matam da IDP sing mayum da halan na ba kan mong da thabak paikat pahorum ke haujikti IDP sing mayum da halan bagi thabak thorom sing ningthi na paikat tabagum tawre hauji relief camp ta lai ba sing asi irang na baram marga mayum thadok tuna lakmani maramaduna makoi bu matam supatamiya na sokat pham thoi mahaki oina langak laiba laitaba thidana relief camp ta lai ba IDP sing da ba angam mating tawgani haina phongdokhi Makoi maranai yoiba thabakta mayum makai thadog leibnate leibaki yoiba thabakta phatta ba mioi kharana silakpadagi ngasigi leibam sabum khangdana question selag leibani matam punamakta tangai phadaba leiragadi tangai phadaba haiba yumgi asianagi awanagi angang laik laik chu mingtan na phangdabagi anaba layeng ba pukatpada khudong sadhu leibasingdo madu apun bulupka phauna birerga aigi site gi su panganga so dum lai hujiksu ai famda leiba leitaba CM oibo oidaba gai maduga mari leinade sri leibak praja gini mayam awana tarba mayam gini leibak idamda kathoba mayam gini tunai leptana mayam gi thabak tokjegi gani